Sininaw-singna nungsibiduna channel asibu like, share and subscribe tawbiramu haijari pungning thawgatpiba oina. Sininaw-singbu pranthaba maitena taram nokjari mamangda aikoina khangkhre Ukraine na Russia gi Moscow yauna Black Sea oil infrastructure da landarakpagi matangda. Adugi matung Russia na su NATO gi leibak singda akanba dumaina warning pirakpasu leikre. Madudagi Russia na May gi tang 18dagi 12 phawba numit humni leptana nationwide nuclear readiness drill ama pangthoki. Masida lami lising humpuga mari missile launcher sani aircraft samagani pu langi jahaz warship humdrag humdoi amasung submarine humdoi saruk yakhi haidi masida Russia na RS-24 years haidiba ICBM ase kaptuna test toki frigate jahaz dagi zircon hypersonic missile kaplaga test toki amasung submarine dagi underwater dagi siniba ballistic missile su kapki haidi asigi matung Russia ne Ukraine da Kwaidagi Chaoba khut halai Lana se songnarapatagi Russia na khut halakpada hauzik phawbi oinadi Kwaidagi Chauna halakpani haina panari masida drone amasong atai missile sizinarpada natana Russia na oreshnik missile phawba Ukraine da kapslaki haidi masi ubada European Union gi leibak kaya amasu pakhatnaba angakpa ma oiri maramdi Russia na yamna chauna asumna khut halakani haibse Thajarudaba Russia na su confirm tawrei makhoigi military na nuclear capable oreshnik ballistic missile ase Ukraine da nungdang akanba Landaba asida sizinaki haina masi hojik su mamangda panjakibaduni Kwaidagi Chaoba Landaba zathabani amasung surprise attack amasuni asumba Russia gi yamne advance oiba hypersonic missile ase sizinarkpa asina maram oiraga Europe ki leibak singdadi akiba amasu ohenba makhoida su Russia na sizinarkadra haina karige Russia na makhoida tawrokpa khut tharakpa yai haibagi maramdi aikoina mamangi wari singdagisu loina khangledana handak Russia na oreshnik missile Ukraine da sinaragliba kablakliba asisu message ama piningbani Europe ki leibak singda nakhoi Ukraine da mateng panglakpa taragadi nakhoi su khut tharakpa yai haiduna aikoina khangle NATO na Ukraine sinaraga mateng pangsilaga Russia thugaina ba Russia gi economy kaina ba honai haiba adubu Russia haidiba leiba asisu super power leiba amani malayamda military power da ani super rank mafam ama kalliba leiba amani Russia ki defense minister hairi Ukraine da oreshnik missile sinaduna landariba ase Ukraine inside the Russian territory da misam leiba civilian infrastructure da khut tharai haidana khut hanbani asini aduna Russia minister gi statement gi matungina Ukraine da Landaba asida oreshnik hypersonic ballistic missile khak natana Iskander air launched ballistic missile yauri Kinzhan air launched hypersonic ballistic missile su yauri amasung Siskon cruise missile su sinaba asida yauri aduna Russia na Ukraine da handak kapsandana Landaba asida punna kamikaze drone satruk amasung missile maudra sinarki haidi aduma khulai singge maraktani panjakhriba aduma khulai kiyama yauraglibas masi ayamana Russia na Ukraine ge capital city kipta kapslaki haidi Russia na su khangeba USA Iran gi landa pallaga leidi Europe ka su USA ga mari su mong tarakti haiba asina maram oirga Ukraine gi phibam su sum soksalakpa marakta Ukraine drone sinarga Russia da landarakpa satharpa asi singa se yenglaga Ukraine amasung mateng panglibe Europe ki lebak sing ase kinaba psychological warfare makhan amasu satharpani handak Ukraine da Russia na sauna landaragliba ase video asibu nuksibiduna tabiriba yengbiriba isiniraw singkhaina susum yengbada mami ama tabiramgani haina khalli madudi somda Iran da USA land pallaga dumaina leiringai de Ukraine amasung European Union gi leibak to Russia na akanba pressure ma pihob kariguma USA Iran wari sanaduna lan ase lotion khiba taragadi USA ge miyeng Ukraine da thamba amuk hengalapa yari Donald Trump ne USA ge president oirapadagi Ukraine dagi mamai khara leithorpagi mami tai haibide khoina khange Joe Biden adumaina oiringa dadi Ukraine da akanba support ni tawribase Donald Trump ne USA ge president oirapadagi mamai khara leithorpa taragasu Europe ki leibak singi khuthangda Ukraine da khulai yole Russia ga lan thengnaba ngamnaba masi Russia da koksikpa amasu oheliba aduna Iran Strait of Hormuz thinglinga ase Russia gidi sabsaba matamni Ukraine da asobulan taba sathaba haibisi Ukraine mapangan sonthaba matamni economically masida Russia na asobu Landaba ase leptana satharakpa taragadi Ukraine wari sanase haibisu yarakpa yari Zelensky na phongdorpada Russia na handak landarakpa asida mioi samamuk soi aduga mioi mari gi thawai mangki haidi misam lainaba building kya kaiki asoba pokhaibagi makhon kibrizan da taba kayama fangki haidi Skun Opera House Museum mangtaki Ukraine gi misam laiba building da Russia na landarai hairakpa se Russia gi defense minister na yaraktari misam laiba mafamda khut thadi haiduna
Adubu Landaba sida Ukraine gi energy infrastructure khara di mang takre. Asina maram oiraga electric phangdaba ising supply tawbusu lepkhre haidi. Anyway, mayamase nakanda thamlamlaga oreshnik hairiba ballistic hypersonic missile ase karam tawbno haiba saurakpa masum yengminase. Masi internet phangba information aduni aina panjarka dawriba ase. Satra singnasu khangle missile da maru ena ballistic missile na makhan manadaba kaya ama lai haiba. Short range ballistic missile, medium range ballistic missile, intermediate range ballistic missile, intercontinental ballistic missile haibina singba kaya ama. Masigi oreshnik hairiba missile ase intermediate range ballistic missile की category दा दुमाइना चले मागी range से 3000 दगी 5000 किलोमीटर साना कापंग अमी हाइदे 5500 की किलोमीटर range दुमाइना हेक हेलक पदा missile अदो ICBM की हाइबदी intercontinental ballistic missile की category दा दुमाइना संगदुइनी मसीगी oreshnik missile असना यूरोप की एनी मफम ममदा दुम हेक्टा याइबंग अमी हाइदे even USA की western coast यौना Western coast haibidi USA gi west thangba samudra mapan haibitare adumba mafamda akoigi leiriba mafam sing city adu dobo yohonba ngamme misana se Mach 10 dagi Mach 11 haibidi 12000 km to 13000 km per hour gi speed ta yangna paiba ngamme haidi masigi misana se Russia na mahaka thangnaba leibak Belarus tasu khinjalaga thami haina 2025 ki December thada dumaina phongdo ki bisu lekre Amazon Russia ki President Putin na masigi oreshnik missile ase ngak thokpa ngamgadaba intercept tawba ngamgadaba air defense system amata malem da leiti haina dumaina phongdo ki besu lekre Russia na oreshnik missile ase ahan bada 2024 November gi tang kunma thoide Ukraine gi Dnipro hairiba city asida sinarki hek sinakhiba numit aduda sinrosing live thajakhibani Russia na nongthaktagi juk yauna khoigi missile mayam ama chabun thadarakhiba numit adu Masigi missile se MIRV multiple independently targetable re-entry vehicle da work tawbani amukchang da warhead nuclear bu oirabasu conventional warhead bu oirabasu taruk purga paiba ngami amukchang kapada mafam manadaba target tarukta Landaba mahan tan ba haiba tare oreshnik ballistic missile gi yamna khudong thingai oiba amana ballistic missile trajectory da thabak tawi haiba ekhoina khange atmosphere gi wangbada paiduraga amuk atmosphere da re-entry amuk admaina tawrkane Masigi matamasda warhead ado malemgi gravitational force na singthagani aduna ballistic missile ayamana Mach 20 gi manakta paiba ngami agani 5 ki speed ase Mach 24 gi speed ta admaina paiba ngami haidi almost impossible to intercept haibata bani satra singi amung ningsing minasi mamangi video tasu kyarak panjakhre ballistic missile ma kapada ahan bagi adubu launch or boost phase haidga khangnai madugi mathamaduda missile ado hypersonic speed ta paiduna upper atmosphere yona Inkalakani Yahongane Adugi Matung mid course phase lae Masidadi pai big speed ase khara tapthagani Adubu upper atmosphere space the pai galegani Aduna ballistic mission ase thugage intercept tawge hairgadi mid course phase da thugai hoba aduna tragadi upai leite radar na detect tawragasu USA gi sengbat kani hairiba golden dome defense system asidadi yauri space da pai galeiba missile pu ba satellite na ballistic missile sing ase kablakpada mid course phase da thugai na bagi Adudagi terminal phase lae warhead ado malem da laiba yengnabagi target adu tamna paitharaglaganeb warhead amakhaktang oiragana single target mission adu da MIRV technology yaurgana multiple target sinroxing internet of fangba information gi matungina MIRV technology mission gi laidi blaybak sing ase Russia USA China France Samsung United Kingdom and India ne haidi MIRV gi technology gi khutang de missile manadabagi matung inna warhead masing asisu puba manade kenai oreshnik missile dana taruk puba ngami haidi India gi agani 5 and USA gi Minuteman 3 da ahum dagi taruk phawba puba ngami haidi USA gi Trident 2 amasung Russia gi Bulava missile da nipan dagi tarani thoi phawba puraga paiba ngami haidi aduga Russia gi malem da khwaidagi chaoba ICBM RS-20 Sarmat hairiba asidana Tara dagi tara turuk phawba puraga paiba ngami haidi aduna hauji phawgi Ukraine amasung Russia tawnariba asina ceasefire purakpa ngamgadra ngamloidra haiba khangba ngamdri adubu Russia na atai missile drone amasung oreshnik missile yauna Ukraine da kapslagliba asisu neto amasung Europe ki leibak singdasu message ama pibani noishu Ukraine da matheng panglalagati handak tawragliba asuna tawrukpa yai haidun 2030 phawbudi India na Coal, Koila ase sak thongna ba gas on thongna bagi project ta karor lising nipan ga samga Chathakhare hayang nei naminashi asuyar ga puran thapai metina kaine na ba yathang ni jari kanglei phagi mana yai fere ya feminarsi thank you so much peace